Hamas manganabagi Israel gi thaurang kanaba phangdre. Peace talk sathaba mathau tare European Union. Palestinian gi Gaza da Islamist Palestinian group Hamas po maru fangna mangtagan nabagi Israel gi thaurang adu kanaba phangdre amasung maramaduna Israel na mayokta leptuna so two-state solution ama semnabagi thabak sing adu da European Union gi soidana maksangsilagani haina European Union gi foreign policy Chief Joseph Borrell na ngarang ningthauka ba numit phongdokre Israel gi Prime Minister na nongmaijing numita Palestinian state ama laiduna makoy na Israel da khudong thiba piba ama woina laigani hairaduna madugi mayokta makoy gi akanba phireb adu ngahan amugan na chena phongdokhe Israel na Gaza amasung Israel na khudum chanba West Bank yawgadaba Jordan Turel gi nongchupta leiba territory pumna maki mapung phaba security control Israel na paigadaba ni haina mahak na haikhe EU Foreign Policy Chief na EU Foreign Minister singgi handaki matang asida Saudi Arabia, Egypt amasung Jordan dagi fammanaba sing amasung Arab League Secretary General na saruk yaba thagi mifamda wangang khe wari sanaba duna maruoina Israel da Hamas ki October 3 attack amasung Gaza da Israel gi laman khumbagi attack ki falsing adugi matang da ahian ba midyang thamkhe Ukraine da thokliba lan adugi matang da su phongdoklakhiba mifam adu da Israel gi Foreign Minister Israel Katz amasung Palestinian Foreign Minister Riyad Al-Malika na tongan-tongan saruk yakhe Gaza da tha ahum gi mangtak ningai woiba lan da Hamas pu pumut muthat na bagi Israel gi pandam adugi matang da paumi sing da Borrell na haikhe makhoi gi wakhal da leiba tai solution sing karino Palestinian pumna magadu lehendavara makhoi pumna maghat parang Hamas pu makhoi na mangtak haliba mawong adu madu tauna bagi mawong adu natte makhoi na mirol kaya gi yengthina ba du semle Israel ga nakan punna hingminaba Palestinian state ama oina na bagi lambi adu oigadaba kanglo na masem na ba international gi thabak sing adu mahang na manglom da thangjilan ba pami haina Borrell na phongdokhe sahi taragi mamang da ikon ba wari sanaki ba adu amaga thajana da ba masung asoi ba kaya dagi kairaga loisin khe apikpa kungna khunda ba Gaza da Israel gi tha ahum melaglaba paktang na ba nongthak amasung laikha gi landa Palestinian lising kun manga samnga ka subna manga hena sikre territory asigi mi million 2.3 gi ayambagi mayum makai sing Israel gi bom na makupta na thugai khre mahi tampham sangsing amasung ana layeng sangsing pumna maksu akai atoi thokre Brussels mi phamasigi mangoi na European Union gi diplomatic service na masigi member laiba kuntareta Israel Palestinian conflict asida santi purang na bagi roadmap ama phongdok lana ba discussion paper ama thakhe